Hello, good morning mayam. Ngasisu akhoi ayukta lauda karaga khamen khra hekna leibado hekpa kabne na hojik akhoi ai nupina chak thongi aina hekpa tare kya hekna leibajat na yengasi sisu mungren dama mungren oi pumba malen pumdine oishno yaba laikhraba male sigi mundrine munba naidrine mai tawni os pirani he sida male horo somda amakumlo sida horege kamense hekjarage nangidamak hekjarage yadeni hojik hauramne he munba nahandagi ngasi hekpana khra yamgadaw male ngasina anirak suba hekpa hauramni nirak yambu heknai leibajatno osh thabisu loina pumgra saba naidabanina madisu yara male sing yarani tatlage kari sigumba khra yawdrani kraidagi munba henbasu yawe munba henmanbasu yawe munba henmanbasu yawe ayuksidi nungsigre nungsitna maron ama nungairiba pumgre oh shit kumbagi wani tabi fajaba malehe sabga haudawa lik masa nan masakka sidi moi fajabada mai chatlaba thabini oh yadra leijare khamen asinbi leijare lainingba mi hekta phone tawsilo ngasi yonba chatoine ngasi yonba chatoine
somdadi pummana loire ramain tawribjatno oi yaulei si khoji munman khra munman khre fajaraba ayuki korau numitsida khamen asinbasu loina munman khare yes madam nanai nupana hexari nanai klung si masak si yunangai leibra leitabra khangde leire phare leitre phare ri tauni leire su laibak ki wani leitre basu laibak ki wani somda hekngai taini thabi achauba ma leirame he sida sidi thabisu chamanbada khiba ma yawkhra
Sabi zaman benda khiba amma yaukre Swaidadi karinani Pitropi ini Saba yaribra yengune Yardidu Hapchulu kaino Sipo hekre wai he Sina umrok panbi Ai nupina thaba Mana sigi wasi hai haning basina O inai pima Lele Nang sida aigi pan chaba ama leibini Amta yengoge Kamai tawjatno Pan chaba Mido Lakpra laktabra Yenge Ini pan chaba Sangko Sangura Son yulak son Au Aigi pan chaba sado thure Dalire Thure Aigi pan chaba sado hat nangai thang pura lai Aigi nupido Tukuro Mu menang bangga mu humbo belain hai umaya Tadura Ruhu Sekian umunilime